Thailand Cultural University ama oriba Classical Thai Performance Rajabhat University ki Council of Chairman Dr. Tanom Intarakum Naratna Luchingba Miyamapana Sabati Mama Manipur traditional amadi culture da baru oina maitai pung tambala khibaki ngasini ni subunumita haying khongwa da level Lainingthou Sanamahi sangle da latuna lagi thaugal gi thorom sing Midyang takre loina na Lainingthou Sanamahi Temple Board ki makete gi khudol kya tamla matungda chaklen amasu puna samina khrei Khongset asigi matang da paudam laduna MUC gi pungi ocha Mariambam Maniton Singh na Fongdorakpada, Malem gi oina lariba cultural instrument kaya asigi manungda maitei furup ki oina lariba maitei pung asina top makhol amadi magun cheli masigumba jantra asigi matangda Thailand gi cultural team amana laktuna loksin tanaba amadi haijanaba honaba asi maitei furup ki oina chakthok chaningai ni adumakbo numit tare ni asida maitei pungi oina lariba marol amadi mayak sing asi kadai fawba khangba ngamgadoribano haibasi wahang amadi oidi haina mahangna Fongdorakhe Haibasidi, Sahi Madeti Yabanati, Sahi Tara Hoktam, but the way the Youndanim. I don't know Mitanish, Asikata, Makona, Ramana Loki, the gay Hina Kanbada, Beshixindo, Tambi Vada, Makoi, Numit Ninishuring a cigar. Lokshile Hina, Lokje, Sabsana Pundu Yaba talk with the Natava, no less do. No less do Lokabadi, Hayang, Asalaga, Makona Honor Zebada, Hangani Kale. Ado inaoksing chata singje yam thawai yauna Manipuri pungse yam pami makoin hai Manipur gi maitai pung haiba pungse prithvi da masigumba makhol se tabda nungsiba se amata leite haina sumaina hai aduna aibu takpirak pa guru singduna takpirak pa khara do thawai yauna kathok pa loina ai makoida ayone